Kurumjari, Coffee with Times of Manipur Ming Taviri Singbu Ahan Mukta Taram Nokcheri, Nasi Kunaziguri Gas as a take Nasunati, Maruina, Manipur gi Miambu, Mahak the Orebasu, make up Abuto Orebasu, Nohon Bangambanga, Pota and Bangamba, Adugumba, Gun Leraba, Aduga, Tuan Balamkia, the Art Kilam da Aduga, Manipur gi Sumang Lagalumda, Katopagalena, Nasi Fauda, Tabuto Laba, Lona, Old Manipur Shumang La Council gi, Lifetime Secretary Oresoto Bubiriba, Ojha Hemanta. Sougrakpam Hemanta, Mayamna, Ojha Tolhan had a company Ojha Taram Nokshiri. Ojha Maruina, Quiki Times of Manipur, Haiba, Manipur, Ahanba, private satellite channel, Hokiba, October Gitang, Anida, Manipur Chimney and Biriana, Sangabi, the Nangasi, Manipur, Yauna, Tuan Bakoi, Leba, country Nifuni Toida Hoji, Tata Sky Kutang, the Yang of Hanganjare, Maruna Tata Sky number 1973, the Haiba channel is Fanganjare. Maru ina khoi lamjingba group na local ba khongthang asida as an artist amoina as a Manipuri amoina kari habini mule Prithvi ki saukat khongthang da khoi gi Manipur si itat tatna leibra na sum khanma wakhan juko akoina masa akhoi Manipur da tawri bathawak khudimak si matu ipon pon bugumba sanabu sanare isei bu sai lila bu tawre matu itom ipon pon ba akoina singlon mapan no koi bisdagi enen to pa ya roidra na khalamba wakhal ama sigi akhoi ojain to biriba lamjingbana sinlang to biriba tata sky da thaba yaba tom haiba ko sumba satellite channel ma tholok matamsda artist amoina yamna aibam khangdo nungai ba phauyu da nungai je ojagi punsigi warida mulak sege oja kamai tawduna akhoi sumang lagi lam sida yobi rakhibano hanna sum pamna yorakhibana tragana koi kamai tawduna mina sanabu urubana tra angaw ni de kamai tawna khoi sumang lagi lam sida phambak sida lakhibana aise angang pisak ori ngadi ga performer oi ba haidare ko myam gi mamang da kainom toroga isei sakpani khangde amani khangde kaiguma public platform amtang perform tawba yaw pam tang leiba matam da masida perform tawna no gidang to hona ba sei thau odana lakhrne angang oi matam da gi ne asum haida pakon se mi manga dang til adi ibu bongna hidak halone ga habi se mi manga dang til halu jing mam ji hidak hanjaning ba perform tau janing ba leino ko kainom tau janing ba dagi di पैसा थाउने का है तो सोरात का पैसा पता है कि लोगों को तो सब पता है कि वारी के सिर सब मतलब पैसा थाउने का है यम पंजाब आई था ऐसे कोई मियाँ में मांगता थोक कुछ है यम पंजाब ने मस्त की सुन वाकई सुन तोरो का को अरे स्कूल तोरो को मतलब दसो देखी इसे सकपा देखी इसे सकते हैं तो उतना हंतक ती इसे सकरे मतलब दी पुंग ये गए वाकई लेखन बा पुंग ये मतलब देखी इसमें से म्यूजिक शान का सी कोई नहीं है makat maka kaya ge performance ai tawjening ba du manupa ama dai tersen hoi da lai yamna ngalingai matam de dum tawre sahi kya muk su badai de no da yamna sahi ai taseng bai da di aina angang sing ningsang matam da aina adu mana torok dai sahi taruk tret aina wakhan sum khal wakhan kan mangam ko sahi taruk tret ke thabak sing ningsang ye ba adu sahi tret ki mamang du di ningsang bu thok tre hoi adu sahi taruk tret ta torok ki ba du di adum ningsang ye ba adu mai mathang laktana school gi dai school da yam kanna akoi gi majrau akoi gi iro majrau high school le nama le richu dum lei ko masi am nganna akoi gi dai da apa bo za le rame art stream da science stream da math ki stream da dai gi tonga subject mayam da ko ana art ki subject ta torok je mayam da sagi lila drama dai gi isei na sing buga je yam thoi chang yauna basic yauna ga tabir ko za ga ju yawe adu di marak da अरे इन मरु इन सुमांगी लासी यामना सुम मतंगी मतंगी पांखल को मतंगी ख्वाइली पॉपुलर पोसे सुमांग लाने दुम मोइ लाए लाई मतंग द इन अंगांग ओइ मतंग दी हो द बीर सिंह द कुगी अकोगी अब्री खान गा है लीला असाई व लई गा है लीला अरे मतंगी डॉक्टर पाल गा ने लीला गा मखन में ला में मखोइ सिंग द हायर मी तौरिबो मया पुन मक्सी द मद यावरिबो कलाकार का सि मोइना तोक से मोइ की पक्सेबदो खोइना खंगबगा हैरपदो असमाइदनि को मा पक्सेरि सि गाइना सुम खनबा हरपदगी को मोइ जोंनो पक्सेबा मीम तंग होइदा मोइ दोनो कत परफॉर्मेंस का सि तोबो ngam मीम तंग होइता गदि सैना क्याम नुगाइ जबा गाइ वाखदि सुम खल्ले सुम खनबदगी ओ आई मजि के तोर गेना अदगी आई मखन मखा क्या दी ट्राई तोरबो बिको आई नुपाम चा पला याउद्र येंगे अदुम येंगे अदगी गोरिल्ला गी गोरिल्ला जी तंबगा से अखोय दा गोरिल्ला याम तममे मखा लकाय दा वांग लकाय दा दगी गोरिल्ला की ओजा फोटो अन ओजा फोटो रम लेगिद्रे सही चाम हेलगा सिगी अदो मानगा सुम मथंग दग खोय तंबीर ताकबिबगा से अखोय याम थवा याउनी येंगे अन ngasi di anjing takbi tabi mo yamdo ako na theater saga kada theater workshop kai to busdi ai na ho yingi du eram bi wani da adu gi nungai ba ko adu ga loina na
ꯑꯗꯩꯗ ꯑꯦꯁ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯁꯤ ꯃꯇꯝꯗꯁꯨ ꯆꯨꯅꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯗꯤ ISTV ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯝꯄꯦꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯁꯤ ꯌꯥꯝ ꯄꯥꯅ ꯆꯠꯂꯤꯉꯩꯗ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯅ ꯄꯨꯝꯅꯃꯛ ꯁꯤꯜ ꯂꯩꯔꯝꯃꯤ ꯑꯗ ꯃꯁꯤꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯔꯒꯗꯤ ꯂꯣꯏ ꯐꯪꯅꯤ ꯀꯥꯏꯅ ꯋꯥꯈꯜꯂꯣꯟ ꯑꯩ ꯑꯅꯧꯕ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯁꯣꯛ ꯀꯌꯥ ꯑꯗꯥꯏꯗꯒꯤ ꯁꯣꯛꯁꯦ 1982ꯁꯦ 82ꯗ ꯍꯥꯏꯕꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯟ ꯈꯔ ꯐꯪꯉꯛꯄ ꯑꯩ 1982ꯗ ꯑꯩ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ 9 ꯀꯥꯔꯦ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯆꯍꯤꯗꯅꯦꯕ ꯑꯩ ꯌꯥꯎꯔꯤꯁꯦ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯒ꯭ꯔꯨꯞꯁꯦ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯂꯩꯔꯝꯗꯦꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥꯁꯤꯡꯒ ꯁꯥꯇ꯭ꯔꯁꯤꯡꯒ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯔꯒ ꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯑꯃ ꯊꯝꯃꯦ ꯑꯩꯈꯣꯏꯀꯣ ꯑꯗꯩ ꯃꯗꯨꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯗꯨꯗ ꯇ꯭ꯔꯦꯟ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯂꯤꯂꯥ 1982ꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯁꯪꯁꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯖꯥ ꯑꯃꯅ ꯑꯗꯨꯝ ꯏꯕꯤꯕꯅꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯏꯕꯤꯕꯅꯤ ꯑꯗꯨꯀꯥꯟꯗ ꯇꯝꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯖꯥꯎ ꯏꯒꯥꯏꯕꯇꯣꯝꯕꯤ ꯑꯅ ꯃꯌꯥꯝ ꯍꯥꯏꯅꯩꯁꯤ ꯑꯗ ꯃꯥꯅ ꯇꯝꯕꯤꯅꯦꯅ ꯇꯧꯏ ꯑꯗꯨꯕꯨꯗꯤ ꯇꯝꯕꯤꯗꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯪꯗꯕꯗꯒꯤ ꯍꯤꯌꯥꯡꯊꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯩꯁꯅꯥꯝ ꯏꯕꯣꯝꯆꯥ ꯃꯌꯥꯝꯅ ꯍꯥꯎ ꯁꯥꯕ ꯍꯥꯏꯕꯗꯣ ꯍꯥꯎ ꯁꯥꯕ ꯑꯣꯖꯥꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯂꯤꯂꯥ ꯇꯝꯕꯤꯌꯦꯕ ꯃꯊꯪꯗ ꯑꯗꯨꯝ ꯂꯤꯂꯥꯗꯨꯒꯤ ꯃꯁꯥꯃꯛꯇꯗ ꯑꯗꯨꯝ ꯑꯩꯒꯥꯏꯕꯇꯣꯝꯕꯤꯅꯁꯨ ꯇꯝꯕꯤ ꯑꯩꯒꯥꯏꯕꯇꯣꯝꯕꯤ ꯕꯤꯁꯤꯡ ꯁꯥꯕꯁꯦ ꯃꯗꯒꯤꯗꯤ ꯑꯗꯨꯝ ꯂꯤꯂꯥꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯐꯥꯏꯔꯦꯝ ꯄꯟꯆꯃꯤꯗ ꯑꯐꯥꯎꯕ ꯂꯤꯂꯥ ꯑꯃ ꯀꯧꯏ ꯃꯇꯝꯗꯨꯀꯣ ꯃꯇꯝꯗꯨꯒꯤ ꯑꯐꯥꯎꯕ ꯂꯤꯂꯥ ꯑꯃ ꯀꯧꯔꯒ ꯑꯐꯥꯎꯕ ꯂꯤꯂꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯤꯂꯥꯁꯤ ꯁꯥꯟꯅꯩ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯗꯕꯅꯦꯅ ꯑꯩꯈꯣꯏ ꯂꯤꯂꯥꯗꯨ ꯌꯦꯡꯗ ꯌꯥꯗ꯭ꯔꯦꯅ ꯃꯔꯝꯗꯤ ꯑꯐꯥꯎꯕ ꯂꯤꯂꯥ ꯑꯃ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯁꯥꯟꯅꯗꯣꯔꯤꯃꯤꯅ ꯚꯥꯕꯣꯛꯇꯨ ꯑꯣꯗꯤꯌꯟꯁ ꯐꯨꯜ ꯑꯣꯏꯔꯀꯥꯟꯗ ꯂꯤꯁꯤꯡ ꯀꯌꯥ ꯇꯦꯜꯂꯀꯥꯟꯗ ꯁꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯊꯕꯛꯇ ꯅꯣꯛꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯀꯞꯅꯤꯡꯕ ꯃꯐꯝꯗꯒꯁꯨ ꯀꯞꯄꯛꯄꯒꯨꯝꯕ ꯑꯗꯒꯤ ꯂꯤꯂꯥꯒꯤ ꯀꯞꯅꯤꯡꯕ ꯅꯣꯛꯅꯤꯡꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯍꯥꯏꯅ ꯂꯤꯂꯥꯒꯤ ꯂꯩꯔꯤꯕ ꯔꯁ ꯃꯌꯥꯝꯁꯦ ꯆꯞ ꯆꯥꯔꯒ ꯐꯪ ꯇꯧꯕꯗꯨꯗꯩꯗ ꯂꯤꯂꯥꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯁ ꯑꯩꯅ ꯈꯨꯕꯥꯛ ꯈꯨꯗꯣꯝꯅꯤꯒ ꯍꯥꯏꯕ ꯇꯥꯟꯖꯥꯁꯤꯗ ꯃꯣꯏꯅ ꯈꯨꯖꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯇꯞ ꯆꯥꯅ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯈꯤꯅꯦ ꯏꯁ ꯂꯤꯂꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯅꯤ ꯁꯤ ꯂꯤꯂꯥꯁꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯦꯅ 82ꯗꯒꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯩꯅ 84 ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔꯗꯒꯤ ꯍꯧꯔꯛꯑꯦ ꯑꯣꯖꯥ ꯀꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯅꯣꯟꯕ ꯖꯇ꯭ꯔꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯍꯥꯟꯕ ꯌꯥꯎꯔꯛꯈꯤꯕꯁꯦ ꯑꯣꯖꯥ ꯀꯔꯝꯕꯒ ꯍꯥꯟꯅ ꯄꯨꯜꯂꯤ ꯑꯍꯥꯟꯕ ꯌꯥꯎꯔꯛꯄꯗꯗꯤ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯃꯔꯧꯗ ꯍꯤꯌꯥꯡꯊꯥꯡꯗ ꯂꯥꯏꯔꯦꯟꯖꯝꯗ ꯑꯗꯩ ꯀꯣꯗꯣꯡꯄꯣꯛꯄꯤꯗ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯏ ꯄꯥꯔꯇꯤ ꯑꯅ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯅ ꯂꯩꯔꯝꯃꯤꯗꯅ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯁꯤ ꯂꯩꯔꯝꯕꯁꯦ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯁꯦ ꯈꯔ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯃꯨꯛ ꯅꯧꯅ ꯔꯤꯚꯥꯏꯞ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕ ꯍꯤꯌꯥꯡꯊꯥꯡ ꯇꯥꯂꯨꯈꯣꯏ ꯄ꯭ꯔꯀꯥꯁ ꯁꯥꯕ ꯍꯥꯏꯅꯩꯁꯦ ꯁꯤꯁꯤꯅ ꯀꯟꯅ ꯄꯨꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯅꯤꯁꯤ ꯈꯟꯒꯠꯂꯒ ꯄꯨꯕꯅꯦꯕ ꯑꯗꯩꯗꯤ ꯀꯟꯈꯠꯂꯛꯄ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯤ ꯁꯦꯂꯦꯛ ꯇꯧꯕꯤꯔꯦ ꯏꯌꯥꯝꯕꯁꯤꯅ ꯑꯩꯁꯤ ꯁꯦꯂꯦꯛ ꯇꯧꯕꯤꯔꯒꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯦ ꯌꯥꯅꯔꯀꯥꯟꯗ ꯑꯩꯁꯤ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯁꯤ ꯌꯥꯎꯔꯛꯄꯅꯦꯕ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯗ ꯌꯥꯎꯔꯛꯄꯁꯦ ꯃꯁꯤꯗꯩꯗ ꯑꯣꯖꯥꯒꯤ ꯔꯣꯜꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯀꯣꯃꯦꯗꯤꯌꯥꯟ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯁꯤꯔꯤꯌꯁ ꯔꯣꯜ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯣꯖꯥ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯃꯦꯆꯤꯌꯣꯔꯁꯨ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯒꯤꯗꯤ ꯃꯦꯆꯤꯌꯣꯔꯁꯨ ꯑꯣꯏꯗꯕꯅꯤ나 ꯑꯇꯩ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯅ ꯇꯝꯈꯠꯆꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯝꯇ ꯑꯣꯏꯗꯕꯅꯤꯅ ꯑꯩꯁꯤ ꯃꯗ ꯀꯔꯤ ꯄꯨꯗꯤ ꯄꯨꯁꯜꯂꯦ ꯑꯇꯣꯞꯄ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔꯅ ꯀꯨꯝꯕ ꯂꯤꯂꯥꯗꯨꯗ ꯑꯩꯈꯣꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯨꯝꯃꯤꯟꯅꯕꯅꯤꯅ ꯑꯩ ꯌꯥꯝ ꯄꯛꯑꯦꯅ ꯀꯧꯔꯒ ꯃꯣꯏ ꯃꯔꯛꯇꯗꯤ ꯁꯣꯛ ꯄꯛꯇ꯭ꯔꯦꯕ ꯃꯣꯏ ꯃꯔꯛꯇꯗꯤ ꯀꯩꯅꯣ ꯁꯣꯔꯥ ꯁꯥꯕ ꯑꯐꯥꯎꯕꯅꯤ ꯈꯝꯕ ꯁꯥꯕ ꯑꯐꯥꯎꯕꯅꯤ ꯅꯣꯡꯕꯥꯟ ꯁꯥꯕ ꯑꯐꯥꯎꯕꯅꯤ ꯑꯗꯩ ꯏꯁꯩ ꯁꯛꯏꯕ ꯇꯥꯇꯣꯝꯕ ꯍꯣꯏꯒꯁꯦ ꯑꯐꯥꯎꯕꯅꯤ ꯅꯨꯄꯤ ꯃꯈꯣꯟ ꯅꯨꯄꯥ ꯃꯈꯣꯟ ꯁꯛꯄꯗ ꯑꯉꯛꯄ ꯐꯥꯎꯅꯤ ꯊꯥꯗꯣꯏ ꯇꯣꯝꯕ ꯍꯥꯏꯅꯔꯝꯃꯤꯅ ꯃꯣꯏ ꯃꯔꯛꯇ ꯑꯩ ꯁꯨꯡꯆꯟ ꯆꯟꯅꯗ꯭ꯔꯦꯕ ꯆꯟꯅꯗꯕꯗꯅ ꯑꯩꯁꯦ ꯂꯧꯊꯣꯛꯄ ꯇꯥꯔꯦꯕ ꯑꯗ ꯏꯌꯥꯝꯕꯁꯤꯅ ꯑꯩꯗꯤ ꯑꯦꯄꯣꯏꯟꯗꯤ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯑꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟꯗ ꯂꯦꯞꯁꯜꯂꯨꯔꯕꯅꯤ나 ꯃꯔꯤ ꯇꯔꯦꯠꯇꯨꯗ ꯌꯥꯎꯗ ꯌꯥꯗꯅ ꯀꯩ ꯇꯧꯒꯦꯕ ꯑꯩꯁꯤ ꯇꯞꯂꯥ ꯈꯔ ꯌꯩꯕ ꯍꯩꯔꯝꯃꯦꯕ ꯄꯨꯡ ꯌꯩꯕ ꯄꯨꯡ ꯌꯩꯕꯁꯤ ꯄꯨꯡ ꯌꯩꯕ ꯑꯣꯏꯗꯅ ꯄꯨꯡ ꯌꯩꯕ ꯑꯣꯏꯅ ꯑꯩꯁꯦ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯦꯕ ꯄꯨꯡ ꯌꯩꯕ ꯑꯣꯏꯅ ꯑꯩ ꯌꯥꯎꯔꯦꯕꯀꯣ ꯑꯗꯩ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯄꯨꯡ ꯌꯩꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯋꯥꯈꯟꯗꯗꯤ ꯑꯁꯣꯝꯗ ꯃꯌꯥꯏ ꯊꯣꯏꯕꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯝꯕ ꯁꯥꯕꯅ ꯊꯣꯏꯕꯤ ꯁꯥꯕꯅ ꯑꯗꯒꯤꯗꯤ ꯁꯧꯔꯥ ꯁꯥꯕꯅ ꯁꯧꯔꯥ ꯁꯥꯕꯒꯤ ꯗꯥꯏꯂꯣꯒꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯧꯔꯥ ꯁꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯂꯩꯕ ꯁꯨꯝ ꯂꯩꯕꯗꯒꯤꯗꯤ ꯂꯥꯁꯇꯗꯤꯀꯣ ꯀꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯒꯦ ꯋꯥꯔꯤꯁꯤꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗꯗꯤ ꯊꯥꯗꯣꯏ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯅꯦꯕ ꯊꯥꯗꯣꯏꯁꯤ ꯌꯥꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯊꯥꯗꯣꯏ ꯆꯦꯞꯇꯔ 1, 2 ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯩ ꯑꯃꯨꯛꯁꯨ ꯊꯥꯗꯣꯏꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄꯗ ꯂꯩꯀꯪ ꯊꯝꯕꯥꯜ ꯒꯥꯏꯅ ꯁꯥꯟꯅꯕ ꯑꯗꯒꯤꯗꯤ ꯆꯤꯟꯅꯗꯨꯅ ꯀꯦꯟ ꯈꯔꯕꯤ ꯁꯥꯟꯅꯕ ꯑꯉꯛꯄꯅꯦꯕ ꯀꯥꯃꯦꯈ꯭ꯌꯥ ꯁꯪꯒꯤꯠ ꯃꯟꯗꯤꯔꯒꯤ ꯃꯒꯨꯟꯁꯦ ꯃꯇꯝꯗꯨꯗ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯕꯗ ꯖꯤꯔꯤꯗ ꯀꯧꯕꯅꯦꯕ ꯖꯤꯔꯤꯗ ꯁꯧꯔꯥ ꯁꯥꯕꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯤꯂꯥ ꯑꯃꯇꯪ ꯁꯥꯟꯅꯕꯤꯔꯗꯤ ꯐꯅꯤ ꯀꯥꯏꯅ ꯀꯧꯔꯦ ꯃꯣꯏꯁꯦ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯟꯅ ꯔꯤꯚꯥꯏꯞ ꯇꯧꯔꯦ ꯑꯩꯅ ꯔꯤꯚꯥꯏꯞ ꯇꯧꯔꯦ ꯔꯤꯚꯥꯏꯞ ꯇꯧꯔꯗꯤ ꯀꯧꯔꯁꯦ ꯃꯣꯏ ꯍꯦꯛꯇ ꯀꯧꯖꯥꯅꯤꯗ ꯀꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯧꯔꯥ ꯁꯥꯕ
ꯑꯩꯈꯣꯏꯒꯤ ꯌꯥꯝꯕ ꯌꯨꯅꯥꯝ ꯏꯔꯥꯕꯣꯠ ꯍꯥꯏꯁꯦ ꯏꯔꯥꯕꯣꯠꯁꯤꯅꯦꯕ ꯊꯧꯔꯥ ꯁꯥꯕꯗ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯑꯍꯥꯟꯕꯗ ꯍꯤꯌꯥꯡ ꯗꯦꯕꯦꯟꯗ꯭ꯔ ꯔꯥꯏꯇꯔꯗꯨꯅ ꯁꯥꯔꯝꯃꯤ ꯃꯥꯗꯤ SSPꯗ ꯊꯕꯛ ꯇꯧꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯐꯥꯎꯋꯤ ꯁꯧꯔꯥ ꯁꯥꯕꯁꯤ ꯃꯤ ꯑꯅꯤ ꯐꯥꯎꯋꯦꯕ ꯑꯗꯩꯗ ꯏꯌꯥꯝꯕ ꯗꯦꯕꯦꯟꯁꯨ ꯌꯥꯝ ꯐꯥꯎꯋꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯗꯦꯕꯦꯟꯁꯤꯅꯅꯦ ꯑꯩ ꯔꯤꯀ꯭ꯋꯤꯠ ꯇꯧꯔꯤꯁꯤꯅ ꯑꯗꯩꯗꯤ ꯁꯧꯔꯥ ꯁꯥꯕ ꯅꯨꯄꯥꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ IFCDꯗ ꯊꯕꯛ ꯑꯃ ꯇꯧꯔꯦꯕ ꯊꯕꯛ ꯇꯧꯕꯗ ꯃꯥ ꯊꯕꯛ ꯁꯨꯝ ꯇꯧꯈ꯭ꯔꯗꯧꯅꯤ ꯑꯗꯨ ꯅꯪ ꯊꯕꯛ ꯇꯧꯕꯗ ꯅꯪ ꯁꯤꯗ ꯑꯣꯏꯍꯧꯔꯗꯕꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯁꯨꯝ ꯍꯥꯞꯄ ꯌꯥꯗꯕꯗꯒꯤ ꯄꯨꯡ ꯌꯩꯔꯒ ꯂꯩꯕꯩ ꯋꯥꯅꯦꯕ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯖꯤꯔꯤꯗ ꯆꯠꯂꯀꯥꯟꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯁꯧꯔꯥ ꯁꯥꯕ ꯅꯨꯄꯥꯁꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯂꯥꯛꯅꯦꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯅ MSTꯗ ꯆꯠꯄꯅꯦꯕ MSTꯗ ꯆꯠꯄꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯌꯧꯔꯀꯥꯟꯗ ꯑꯁ ꯌꯧꯔꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯦ ꯍꯦꯛꯇ ꯌꯧꯗꯦ ꯅꯣꯡꯃꯁꯤꯃ ꯄꯨꯔꯥ ꯃꯥꯡꯉꯦ ꯃꯤ ꯄꯦꯟꯗꯜ ꯈꯜꯂꯤꯕ ꯑꯗꯨ ꯇꯧꯔꯤꯕ ꯑꯗꯥ ꯇꯧꯔꯤꯕ ꯄꯨꯔꯥ ꯃꯥꯡꯉꯦ ꯁꯣꯝꯗ ꯁꯧꯔꯥ ꯁꯥꯕ ꯂꯥꯛꯇꯦ ꯁꯧꯔꯥ ꯁꯥꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯇꯁꯦꯡꯕ ꯂꯤꯂꯥ ꯁꯥꯟꯅꯕꯗꯤ ꯀꯤꯔꯦꯕ ꯊꯥꯗꯣꯏꯅꯤꯅ ꯊꯥꯗꯣꯏꯒꯤ ꯁꯧꯔꯥꯅꯦꯕ ꯌꯥꯝ ꯍꯥꯏꯂꯥꯏꯠ ꯑꯣꯏꯁꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀꯤꯅꯔꯕꯗꯒꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯅꯦꯅ ꯇ꯭ꯔꯪꯀꯣꯜ ꯇꯧꯅꯔꯦꯅ ꯃꯇꯝꯗꯨ ꯐꯣꯟꯒ ꯇꯥꯛ ꯄꯥꯏꯅꯕꯁꯨ ꯅꯠꯇꯦ ꯑꯗ ꯇ꯭ꯔꯪꯀꯣꯜ ꯇꯧꯅꯔꯦ ꯁꯣꯏꯗꯅꯃꯛꯀꯤ MSTꯗ ꯇ꯭ꯔꯪꯀꯣꯜ ꯇꯧꯔꯨꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯅꯤ ꯉꯁꯤꯗꯤ ꯑꯗꯨꯅ ꯇꯧꯔꯅꯤ ꯁꯤꯜꯆꯔꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯔꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯇꯥꯈ꯭ꯔꯕ ꯉꯥꯏꯕꯁꯦ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯃꯣꯏ ꯁꯣꯝꯒꯤ ꯃꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯐꯝꯗꯨꯗꯒ ꯆꯠꯇꯅ ꯉꯥꯏꯔꯨꯕꯅꯤ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗ ꯁꯨꯝ ꯂꯥꯛꯄ ꯌꯥꯏ ꯀꯩꯗꯧ ꯑꯗ ꯅꯠꯇ꯭ꯔꯒ MSTꯗ ꯂꯥꯛꯑꯝꯃꯅꯤ ꯁꯤꯗꯤ MSTꯗ ꯁꯣꯏ ꯂꯥꯛꯑꯝꯃꯅꯤ ꯑꯗꯨꯝ ꯉꯥꯏꯁꯦ MST ꯕꯁ ꯑꯗꯨꯝ ꯉꯥꯏꯅꯔꯦꯀꯣ MST ꯕꯁꯁꯦ ꯃꯇꯝꯗ ꯖꯤꯔꯤꯗ ꯄꯨꯡ 3ꯗ ꯌꯧꯕꯁꯨ ꯌꯥꯎꯏ ꯑꯗ ꯁꯨꯝ ꯂꯝꯕꯤ ꯌꯥꯝ ꯐꯠꯂꯝꯗꯕ ꯑꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯂꯤꯂꯥꯒꯤꯗ ꯃꯌꯥꯝꯗꯨꯗꯤ ꯍꯧꯕꯤꯔꯛꯑꯣꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯁꯩ ꯁꯛꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯁꯣꯏꯖꯈ꯭ꯔꯁꯨ ꯉꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯈ꯭ರೆ ꯇꯥꯇꯣꯝꯅ ꯏꯁꯩ ꯁꯛꯈ꯭ꯔꯦ ꯑꯗꯩ ꯃꯌꯥꯝꯁꯤ ꯃꯦꯀꯞ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯐꯥꯎ ꯌꯧꯔꯛꯇ꯭ꯔꯦꯕꯀோ ꯑꯁ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁ ꯃꯁꯤ ꯂꯤꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧ ꯄꯨꯡ ꯌꯩꯅꯕ ꯃꯤ ꯑꯃꯇꯪꯒ ꯂꯩꯔꯗꯤꯀꯣ ꯄꯨꯡ yeinaba mi amtanga leradi aina amtang sora saraga tawrage gaina wakan mayamnadi swang khandaba wakanse ai wakanse khanba horeba ai taseng bai ta di sum puingai sum pisak pingai dagi organizing motive se khaga sum lakuni na lila ya wa sum khang ai khalle mamai dadi ai ke dor sige na sum tholak ko matam je ison tam bai ga dra jiri bazaar de thok ko matam pung yei bai man am thek na bai wane oh ai ta pai ma khutsi ko pung yei se dagi koi pung yei ta ai na pai kan da kamai tu nang pung tu yei address pung ga la ye pung sa su yei ning ba ngau li jan na sai ma su sai ma ba do ongoi koi iru janing ba ga thonga sai mi ne ding sai ma su sai jiri da la ka da ma su pung yei ni artist kai ong da khang ning ma ngau de ne describe to je lila gi ne kai yei je nang wari tu phasa nang thadoi sai mi le hei yei ga ai ni nu te thadoi sa mar yeng am ni kai na ma kale za da du hai adai di ada pari di to man ada leron trang aina talu khoi ji kau thoe adai di talu khoi ji makeup to de kau thoe kai dore nang kai sa ta le kai do lo ni si la ji to to do khang dri bi ga ar ko kau thoe ta khoi ji kau thoe adai di kamai na adai ta tum ba me di sei su kau thoe kau tho ga na Hajik jiri gi community phone ko saido adu leram pote ba ko na sarak pane ba yam ngalinge matam de leram de ba adai da akoi pendal ji chaw na khali ni ko adai marum dai na hai ta to ba hau ta ko saura je ai da sa ya si ne pung ni kana adu pung ji ma na ji yen ji si ne adum ta di akoi ngasi ba sila sara da di saura sa da ya du man di si ne ba sumoi di hai ba ngam da leram boy ko ai ngon tha na kon sel ga dai cha sai panang ngam jaro ko ai moi me ai ngon da bor pi ta talu ko na da bor pi na he me kap ka si moi amana pisum yek sam bi amana ga tor ka da tos tori lila si ho ba gi chak chak si lai ko ani ho ra ge na hekta lila si punge ba pung pura ka khre ai ko ai mara da sal ka da sang ge thai ma si turki ga si ma ye ya pa ye ri nang ge ai ye bi ma thi hen ye ge ari si am tang so ri ge ma sang sai adai di moi chap chaw missing ji phangre phangra ga de ai imanam di phajan yei re ko phajan tawre ko ai di kamai to ba nai wakhan ji da mai gyan ta da ge lai ko adai di wakhan ji ngak le kan da di saura ge thokpham di yok sak ta ai sa thok je le ko si bia ji ko ai ji saura adau re ji khang dre ha le da bab bia ji wa ga dong se bi re ko saura adau re maram di saura ama da khoi gi
ꯇꯥꯏꯔꯥ ꯄꯣꯠꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯉꯛꯑꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯈꯪꯕꯗꯣ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒ ꯇꯧꯔꯒ ꯏꯀꯥꯏꯕꯒ ꯁꯥꯕ ꯆꯤꯟ ꯈꯨꯕꯤꯒ ꯆꯤꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯇꯝꯃꯦꯕ ꯇꯧꯕ ꯇꯧꯋꯦ ꯁꯥꯏꯒ ꯇꯧꯕ ꯁꯤ ꯃꯌꯥꯝꯁꯦ ꯋꯥ ꯀꯧꯅꯩ ꯑꯗꯩ ꯏꯕꯣ ꯆꯦꯜꯂꯨ ꯀꯥꯏꯅ ꯇꯧꯕ ꯏꯀꯥꯏ ꯍꯥꯏꯔꯒ ꯇꯧꯋꯤ ꯆꯦꯜꯂꯨꯕꯅꯒ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯄꯥꯈꯠꯄ ꯈꯣꯠꯄꯒ ꯑꯩ ꯆꯞ ꯆꯥꯅ ꯇꯧꯔꯦꯕꯀꯣ ꯑꯩꯅ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁ꯭ꯀꯨꯂꯤꯡꯁꯦ ꯃꯉꯣꯟꯗ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯁꯨꯝ ꯌꯦꯡꯉꯛꯄꯅꯤꯅꯀꯣ ꯃꯣꯏ ꯇꯝꯐꯧ ꯌꯦꯡꯉꯕꯅꯤꯅ ꯁꯨꯝ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯠ ꯇꯥꯔꯦ ꯗꯥꯏꯂꯣꯛꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯩ ꯄꯥꯛ ꯑꯣꯛꯅꯕꯗꯒꯤ ꯑꯉꯛꯄ ꯐꯪꯅꯀꯣ ꯊꯥꯗꯣꯏꯁꯤ ꯆꯦꯞꯇꯔ 1ꯁꯨ 2ꯁꯨ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯧꯔꯥ ꯁꯥꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯅ ꯂꯥꯁꯦ ꯑꯉꯛꯄ ꯐꯪꯅꯀꯣ ꯊꯥꯗꯣꯏꯁꯤ ꯁꯧꯔꯥꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯑꯣꯏꯍꯧꯔꯦꯕ ꯖꯤꯔꯤꯗꯗꯤꯀꯣ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯅ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯦ ꯁꯧꯔꯥ ꯆꯥꯛꯀꯧꯖꯕꯁꯤꯗ ꯑꯩ ꯆꯥꯛꯀꯧꯕꯗ ꯅꯣꯡꯃ ꯆꯥꯛ ꯃꯩꯔꯒ ꯆꯥꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖ ꯀꯨꯝꯃꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯅ ꯁꯤꯒꯤ ꯂꯝꯁꯤ ꯆꯪꯉꯛꯈꯤꯕ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯖꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯒ ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯇꯥꯡ ꯑꯃ ꯑꯩꯒꯤꯁꯨ ꯂꯩ ꯃꯗꯨ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯣꯖꯥ ꯇꯣꯜꯍꯟ ꯎꯅꯖꯕꯒꯤ ꯊꯧꯔꯝꯁꯤ ꯃꯈꯥ ꯆꯠꯊꯖꯒꯦ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ TOM TV, the first private satellite TV channel of Manipur. Now available at Tata Sky on channel number 1973. ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝ ꯅꯧꯆꯔꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯒꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯧꯔꯥ ꯁꯥꯕꯒꯤ ꯃꯤ ꯂꯥꯛꯇꯕ ꯇꯧꯔꯛꯈꯤꯕ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯀꯥꯟꯗ 2011 I think 12 ꯑꯗꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯀꯗꯕ ꯃꯁꯤꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯤ ꯂꯤꯂꯥ ꯎꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ 12 ꯗꯤꯁꯦꯝꯕꯔ ꯉꯔꯥꯡꯁꯤ ꯅꯪꯅꯕ ꯑꯩꯈꯣꯏ ꯇꯥꯔꯤꯛ 9ꯁꯤ ꯌꯧꯅꯕ ꯆꯠꯀꯗꯕꯅꯤ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯇꯣꯝꯊꯤꯟ ꯑꯥꯔꯇꯤꯁꯀꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯥꯔꯇꯤꯁ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯚꯤꯖꯥꯁꯤ ꯌꯥꯎꯗꯕ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠꯁꯤ ꯂꯩꯇꯕ ꯑꯗꯩꯗꯤ ꯑꯩꯒꯤꯗꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯋꯦ ꯆꯠꯄ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯥꯗꯤ ꯁꯥꯟꯅꯗꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯣꯖꯥ ꯏꯕꯨꯌꯥꯃ ꯀꯣ ꯑꯗꯒꯤ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯪꯊꯕꯥꯟꯒꯤ ꯃꯍꯨꯠꯅ ꯀꯅꯥꯒꯤꯅꯣ ꯃꯍꯨꯠꯁꯤꯅ ꯄꯥꯎꯃꯤ ꯑꯃ ꯁꯥꯒꯗꯕ ꯂꯤꯂꯥꯁꯤꯗ ꯑꯗꯣ ꯑꯩ ꯃꯇꯝꯗ ꯀꯣꯏꯅꯨꯡ ꯐꯖꯅ ꯈꯥꯛꯇꯅ ꯈꯣꯠꯇꯅ ꯐ꯭ꯔꯦꯟꯁꯀ ꯁꯨꯃꯥꯏꯅ ꯊꯝꯗꯅ ꯂꯩꯔꯤꯀꯣ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯌꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯣꯉꯥꯟꯕ ꯁ꯭ꯔꯤ ꯕꯣꯟ ꯔꯥꯝꯅꯒꯣꯔ ꯃꯌꯥꯝ ꯂꯤꯂꯥ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯦꯕ ꯑꯗꯨꯗ ꯇꯥꯃꯣ ꯏꯕꯣꯌꯥꯝꯕ ꯈꯨꯃꯟꯁꯤꯅ ꯖꯤꯠ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯪ ꯁꯥꯗ ꯌꯥꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯩ ꯄꯨꯔꯥ ꯈꯪꯉꯤ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯦ ꯌꯥꯅꯤ ꯁꯤꯅꯦꯕ ꯇꯥꯛꯀꯦꯅ ꯅꯨꯡꯗꯥꯡꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯔꯀꯥꯟꯁꯤꯗ ꯑꯉꯥꯡ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯄꯥꯎꯃꯤ ꯁꯥꯒꯗꯕ ꯑꯉꯥꯡꯗꯣ ꯂꯥꯛꯇꯅ ꯑꯩ ꯀꯣꯏ ꯅꯨꯡ ꯂꯣꯏ ꯀꯛꯊꯠꯂꯦ ꯁꯦꯠ ꯅꯥꯟ ꯀꯛꯊꯠꯂꯦ ꯑꯗꯩ ꯇꯧꯔꯒ ꯄꯨꯛꯀꯁꯨ ꯈꯔ ꯀꯪꯂꯤ ꯇꯧꯔꯤꯕꯅꯤ ꯁꯤꯗꯩꯗ ꯄꯥꯎꯃꯤ ꯁꯥꯗꯣꯏꯁꯦ ꯖꯦꯀꯦꯠ ꯂꯤꯠꯁꯜꯂꯒ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯥꯟꯅꯔꯨꯏ ꯍꯥꯏꯇꯥꯔꯦ ꯃꯗꯩꯗ ꯃꯌꯥꯝꯁꯤ ꯑꯗꯩꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯩꯗ ꯇꯥꯃꯣ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝ ꯇꯣꯛꯑꯣꯕ ꯂꯤꯂꯥꯗꯣ ꯌꯥꯎꯔꯕ꯭ꯔꯅ ꯑꯁ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯦꯕ ꯂꯤꯂꯥ ꯄꯥꯔꯇꯤꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯕꯁꯦ ꯒꯥꯔꯤꯒꯤ ꯑꯣꯏꯌꯨ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯌꯨ ꯑꯗꯨꯒ ꯑꯦꯅꯤ ꯃꯌꯥꯛ ꯈꯣꯡꯕ ꯑꯣꯏꯌꯨ ꯂꯤꯂꯥꯒ ꯍꯦꯛ ꯁꯝꯅꯔꯨꯕ ꯄ꯭ꯔꯣꯐꯦꯁꯟꯅꯦ ꯋꯥꯟ ꯗꯦ ꯂꯤꯂꯥ ꯊꯣꯛꯄ ꯃꯥꯅꯦ ꯑꯩꯈꯣꯏ ꯐꯤꯂꯝꯗꯁꯨ ꯐꯤꯂꯝ ꯄꯥꯔꯇꯤ ꯆꯠꯄꯗ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯒꯥꯁꯤꯡꯒ ꯂꯤꯂꯥ ꯎꯠꯂꯛꯄꯗꯨꯅ ꯍꯜꯂꯛꯄꯗꯒꯤ ꯁꯤꯜꯆꯔꯗ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯨꯝ ꯎꯠꯂꯒ ꯂꯥꯛꯄꯗꯣ ꯂꯤꯂꯥ ꯑꯃꯨꯛ ꯁꯥꯟꯅꯕꯗ ꯂꯨꯄꯥ 500 ꯐꯪꯉꯤꯅꯤ ꯃꯣꯏ ꯂꯨꯄꯥ 500 ꯄꯤꯌꯦ ꯑꯗꯨꯗꯤ ꯄꯥꯎꯁꯨ ꯈꯣꯝꯃꯦ ꯄꯩꯁꯥꯁꯨ ꯐꯪꯉꯤ ꯑꯣꯖꯥꯁꯨ ꯑꯗꯨꯗꯤ ꯂꯤꯂꯥꯒꯤ ꯆꯦꯡ ꯆꯥꯔꯦꯀꯣ ꯆꯥꯔꯦ ꯅꯨꯡꯗꯥꯡꯁꯤꯗ ꯇꯥꯛꯄꯅꯦ ꯃꯣꯏꯅ ꯇꯥꯛꯄꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯅꯝꯕꯔ 1 2 3 4 ꯁꯤꯅ ꯁꯤꯗ ꯆꯪꯒꯅꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯇꯧꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕ ꯌꯥꯗꯦ ꯅꯪ ꯁꯤ ꯍꯥꯏꯔꯝꯅꯤ ꯁꯤꯗꯣ ꯍꯦꯛꯇ ꯇꯥꯛꯄꯁꯤ ꯑꯁ ꯑꯩ ꯑꯣꯖꯥꯁꯤꯡꯗꯤ ꯂꯥꯏꯕꯛ ꯐꯔꯤꯅꯦ ꯃꯇꯝ ꯈꯔ ꯐꯪꯉꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯤꯅꯦꯕ ꯃꯤ ꯀꯅꯥꯒꯨꯝꯕꯗꯤ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗꯅ ꯕꯦꯀꯞ ꯐꯥꯎ ꯇꯧꯗꯅ ꯊꯣꯛꯄ ꯌꯥꯎꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯇꯝꯗ ꯍꯤꯠ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯟꯅ ꯍꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯊꯤꯕ ꯀꯥꯏꯅ ꯕꯣꯅꯦꯝꯒꯤ ꯅꯨꯄꯤ ꯌꯥꯝ ꯀꯨꯏꯕꯒꯤ ꯐꯣꯟꯒ ꯃꯊꯪ ꯁꯠꯄ ꯇꯧꯕ ꯁꯤ ꯌꯧꯔꯀꯥꯟꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯁꯥꯟꯅꯕꯗ ꯑꯣꯖꯥ ꯒꯨꯟꯅꯁꯤꯅ ꯐꯣꯟ ꯇꯧꯔꯦ ꯑꯁ ꯃꯤꯗꯣ ꯅꯥ ꯂꯩꯔꯦ ꯅꯪ ꯑꯗꯨꯝ ꯁꯥꯕꯤꯗꯅꯤ ꯑꯩꯅ ꯀꯗꯥꯏ ꯁꯥꯟꯅ ꯑꯔꯥꯞꯄꯗꯤ ꯌꯥꯎꯔꯛꯈꯤꯅꯦꯕ ꯑꯗꯨꯗ ꯎꯔꯤꯄꯣꯛꯀ ꯁꯥꯟꯅꯗꯣꯏꯅꯦ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯀꯗꯥꯏꯗ ꯎꯔꯤꯄꯣꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯄꯥꯝꯗꯤ ꯑꯩ ꯀꯃꯥꯏꯅ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯝꯅ ꯑꯣꯐꯤꯁꯇ ꯃꯇꯝꯗꯨꯗꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯤꯂꯥꯒꯤ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯗꯥꯏꯂꯣꯛꯁꯦ ꯁꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯗꯥꯏꯂꯣꯛꯁꯦ ꯀꯃꯥꯏꯅ ꯐꯥꯒꯗꯒꯦꯁꯦ ꯑꯩꯈꯣꯏ ꯈꯜꯂꯦꯕ
ꯑꯗ ꯉꯁꯥꯏꯒꯤ ꯀ꯭ꯌꯨꯁꯤ ꯄꯤꯔꯛꯑꯀꯥꯟꯗ ꯑꯣꯖꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯣꯖꯥꯁꯤꯅ ꯑꯩꯒꯤ ꯈꯟꯖꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯐꯪꯖꯈꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯀ꯭ꯌꯨꯁꯦ ꯄꯤꯔꯛꯇ꯭ꯔꯕ ꯑꯣꯖꯥꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗ ꯆꯥꯔꯦ ꯍꯥꯏꯕ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯩꯁꯦ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯃꯔꯛꯁꯤꯗꯩꯗ ꯁꯥꯎꯅꯕ ꯌꯥꯎꯔꯛꯑꯒꯗꯤ ꯈꯔ ꯐꯔꯛ ꯇꯥꯕ ꯑꯗꯨꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯄꯤꯅꯔꯛꯇ꯭ꯔꯒꯗꯤ ꯂꯤꯂꯥꯁꯦ ꯐꯖꯗꯕ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯒꯤ ꯁꯦꯌꯔꯗꯨꯗ ꯅꯤꯡꯁꯤꯡꯉ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯁꯤꯗ ꯃꯗꯨꯗꯒꯤ ꯁꯣꯔꯥ ꯁꯥꯕ ꯃꯁꯤꯡꯗꯒꯤ ꯀꯔꯤ ꯃꯊꯪꯗꯤ ꯀꯨꯝꯕ ꯍꯧꯔꯦ ꯃꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯡ ꯌꯩꯒꯦꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯩ ꯄꯨꯡ ꯌꯩꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯂꯥꯇꯣꯛꯍꯟꯅꯤꯡꯗꯅ ꯄꯨꯡ ꯇꯝꯃꯣ ꯏꯟꯁꯤꯟꯗꯅ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯄꯨꯡ ꯌꯩꯕ ꯌꯥꯔꯔꯣꯏ ꯄꯨꯡ ꯌꯩꯕ ꯌꯥꯔꯔꯣꯏ ꯃꯥꯗꯣ ꯂꯤꯂꯥ ꯑꯗꯨꯝ ꯊꯣꯛꯍꯜꯂꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯒꯗꯤ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯄꯥꯔꯒ ꯃꯥꯏꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯥꯛꯑꯒꯀꯣ ꯑꯗꯨꯒ ꯃꯤꯁꯤꯡꯗꯤ ꯃꯇꯝꯗꯨꯗꯤ ꯃꯦꯆꯤꯌꯣꯔ ꯉꯥꯛꯇꯅꯣ ꯆꯍꯤ 50ꯒꯤ 90ꯒꯤ ꯉꯥꯛꯇꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯇꯁꯦꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯁꯨꯔꯝꯕꯗ ꯑꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯍꯤ 35ꯒꯨꯝꯕ ꯁꯨꯔꯛꯄꯅꯦ ꯑꯣ ꯌꯥꯝꯅ ꯅꯍꯥ ꯆꯍꯤ 35ꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯔꯛꯇꯤ ꯆꯍꯤ 35ꯗꯤ ꯌꯧꯔꯦ ꯈꯜꯂꯣ ꯑꯗꯩ 35 33 ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯊꯥꯕ ꯃꯇꯝ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯊꯥꯗꯣꯏꯅꯦ ꯑꯗꯨ ꯊꯣꯛꯂꯀꯥꯟꯗ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕ ꯑꯩꯅ 94ꯁꯤꯅꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯏꯁꯦ 84ꯁꯤꯅꯦ ꯊꯥꯏꯁꯦ 84ꯗ ꯊꯥꯗꯣꯏ ꯑꯩ ꯍꯥꯏꯁꯦ 83ꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗ 86 ꯑꯗꯩ ꯁꯨꯝ ꯊꯥꯔꯛꯄꯁꯤꯅ ꯑꯩ 1980ꯒꯤ 7ꯁꯦ ꯁꯤꯗ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟ ꯇꯥꯔꯛꯏꯅꯦꯕ ꯉꯁꯥꯏ ꯄꯨꯡ ꯌꯩꯕ ꯑꯗꯩ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯑꯣꯏꯕ ꯄꯨꯝꯅꯃꯛꯇꯨ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯗ ꯊꯣꯛ ꯂꯥꯎ ꯆꯣꯡꯁꯟꯈ꯭ꯔꯀꯥꯟꯗꯗꯤ ꯃꯌꯥꯝꯅꯁꯨ ꯄꯨꯡ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯃꯨꯛꯅ ꯄꯨꯡ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯨꯡ ꯄꯥꯏꯔꯣꯅꯨ ꯀꯣꯛ ꯁꯥꯔꯣꯅꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣꯅ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯑꯩꯁꯤ ꯃꯊꯪ ꯑꯩ ꯕꯦꯠꯀꯁꯨ ꯀꯨꯝꯍꯜꯂꯤ ꯑꯗꯩ ꯀꯣꯃꯦꯗꯤꯌꯟꯒꯁꯨ ꯁꯥꯍꯜꯂꯤ ꯑꯗꯨꯝ ꯑꯩ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯗ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟꯒ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯑꯃꯒ ꯂꯣꯏꯅ ꯍꯤꯌꯥꯡꯊꯥꯡꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯂꯣꯏꯅ ꯅꯪ ꯀꯥꯃꯥꯈ꯭ꯌꯥ ꯁꯪꯒꯃꯟꯗꯁꯤ ꯀꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤꯅ ꯇꯧꯕꯗ ꯑꯅꯧꯕ ꯑꯩ ꯍꯥꯏꯗꯤꯀꯣ ꯑꯣꯔꯒꯅꯥꯏꯖꯤꯡ ꯃꯣꯇꯤꯞꯀꯤ ꯏꯟꯀꯔꯦꯖꯃꯦꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯑꯗꯨꯅ 1981ꯗꯗꯤ ꯑꯩꯁꯤ 90 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯁꯤ ꯀꯩꯅꯣ ꯍꯧꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯥꯃꯥꯈ꯭ꯌꯥ ꯁꯪꯒꯃꯟꯗꯅ ꯍꯧꯔꯦꯕ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟꯁꯦ ꯃꯊꯪ ꯑꯩꯅ ꯇꯥꯈ꯭ꯔꯦ ꯑꯩ 1987ꯗ ꯇꯥꯔꯛꯄꯗꯒꯤ 88 ꯈꯛꯇ ꯀꯥꯜꯂꯀꯥꯟꯗ ꯃꯊꯪ ꯇꯥꯔꯛꯄꯅꯦ ꯃꯊꯪ ꯇꯥꯔꯛꯄꯗꯒꯤ ꯑꯗꯩ 90 ꯁꯨꯃꯨꯛ ꯇꯥꯔꯦ 89 ꯇꯥꯔꯦ 90 ꯇꯥꯔꯦ 91 ꯇꯥꯔꯦ 92 ꯇꯥꯔꯦ 93 ꯇꯥꯔꯦ 94 ꯇꯥꯔꯦ 95 ꯇꯥꯔꯦ 96 ꯇꯥꯔꯦ 97ꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯑꯗ 98ꯁꯨ ꯇꯥꯔꯦ ꯑꯗ 19 99ꯁꯦ ꯁꯤꯃ ꯀꯥꯜꯂꯒ ꯑꯃꯨꯛ 2000 ꯑꯃꯨꯛ ꯇꯥꯔꯦ 2000 ꯃꯊꯪ ꯇꯥꯔꯛꯄꯅꯤꯅ ꯁꯦꯀꯦꯟ ꯐꯥꯔꯁ ꯑꯗꯨꯝ ꯇꯥꯕꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯄꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯟ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯁꯤꯅ ꯑꯗꯨꯝ ꯄꯥꯝꯅ ꯆꯠꯈꯤꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯝꯕ ꯑꯣꯖꯥꯅ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯑꯗꯒꯤ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯁꯤꯔꯤꯌꯁ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕ ꯑꯗꯣ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯦ ꯑꯣꯖꯥꯒꯤ ꯄꯥꯕꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯀꯞꯄꯗꯨ ꯑꯣꯖꯥꯅ ꯀꯞꯄꯗꯨ ꯃꯌꯥꯝꯅ ꯅꯣꯛꯏ ꯀꯩꯐꯥꯎ ꯆꯨꯝꯖꯥꯠꯅꯣ ꯃꯁꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯑꯩ ꯄꯥꯕꯨꯡ ꯂꯩꯔꯤ ꯑꯗꯩ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯒꯤꯔ ꯑꯃ ꯍꯥꯏꯅꯕꯗ ꯑꯗ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯕꯅꯤ ꯃꯔꯝꯗꯤ ꯂꯤꯂꯥꯒ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯣ ꯃꯗꯨꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯨꯟꯖꯔꯥꯁꯦ ꯄꯥꯕꯨꯡ ꯀꯨꯟꯖꯔꯥꯁꯦ ꯆꯍꯤ 94 ꯁꯨꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯒꯧꯔꯣ ꯁꯥꯕ ꯍꯥꯏꯅꯩꯁꯦ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯇꯨ ꯏꯃꯥꯗꯨ ꯂꯩꯈꯤꯗꯕꯗ ꯍꯥꯏꯇꯥꯏ ꯄꯥꯕꯨꯡꯒꯤ ꯏꯃꯥꯁꯤ ꯂꯩꯈꯤꯗꯕꯗ ꯇꯧꯗ ꯀꯞꯇ꯭ꯔ ꯃꯌꯥꯝ ꯊꯣꯡ ꯂꯣꯟꯖꯜ ꯊꯝꯕꯤꯒꯦ ꯊꯣꯛꯅ ꯑꯗꯨꯗꯩ ꯋꯥꯔꯤꯁꯦ ꯑꯩ ꯁꯨꯝ ꯇꯥꯏꯌꯦꯕꯀꯣ ꯇꯥꯕꯗ ꯑꯁ ꯑꯩ ꯍꯧꯖꯤꯛ ꯀꯞꯇꯗꯤ ꯐꯅꯤꯗ ꯑꯩ ꯅꯣꯛꯇꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗꯣ ꯑꯩ ꯌꯥꯝ ಕನ್ನ ಕಪ್ತೆ ಐದು ಇವಾಗ ಐ ಲೋರು ಬೇ ವಾಗ ನೋಡ್ಕೊಂಡ್ರೆ ಐ ಪೀಗು ಮತ್ತೆ ದೋದ್ವಿ ಅಕಲ್ ದಿಪನ ಪಾಮ್ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯟꯖꯥꯅꯦ ꯑꯁ ꯃꯥꯅ ꯀꯞꯄꯁꯤ ꯄꯛꯆꯗꯦꯗ ꯅꯣꯛꯑꯒ ꯂꯩꯖꯕꯅ ꯅꯨꯡꯉꯥꯏꯗ ꯑꯗꯨꯝꯕꯗꯤ ꯂꯩ ꯑꯗꯣ ꯑꯣꯖꯥ ꯃꯥꯏ ꯂꯥꯛꯆꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯒꯨꯟ ꯆꯦꯟꯕ ꯗꯔꯀꯥꯔ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤ ꯆꯍꯤ 1980 ꯆꯍꯤ 30 ꯃꯌꯥꯁꯤ ꯑꯩꯈꯣꯏ 90 ꯃꯌꯥ 30 ꯍꯦꯜꯂꯦ ꯁꯤ ꯃꯌꯥꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔ ꯂꯥꯛꯄꯅꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯗ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯁꯤ ꯇꯁꯦꯡꯕꯗꯤ ꯅꯣꯂꯨꯛꯄꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯥꯔꯇꯤꯁꯇꯒꯤ ꯑꯁꯥ ꯌꯥꯝ ꯇꯧꯏ ꯃꯤꯅ ꯑꯆꯨꯝꯕꯒꯤ ꯑꯁꯥ ꯇꯧꯏ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯑꯁꯥ ꯇꯧꯏ ꯋꯥꯗꯕꯒꯤ ꯑꯁꯥ ꯇꯧꯏ ꯑꯩ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯤꯒꯤ ꯋꯥꯅꯕꯒꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨ ꯇꯧꯕꯁꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ
artist sama urakan da ma kai ngi thamoi gi kanom to gi solve tong ne khanjari ni ko masi belief che kuina thajab se mangal loi dam aduna aingonda asa tawduna lakpa sing se aina adugi asa do hen phana na ba solve tong na no hona ga dam ni taseng mane akoina थोइसिंगी लीला अम येंगबदगी आई लाइना काउगिबा लीला अम येंगबदगी आई काइना मैसा काउगिबा लीला अम येंगबदगी आई फत्तब पुंसी से अफबरोम सकिबा महात्मा गांधी जी भोगदा हरिचंद्र ब लीला दु येंगबदगी को निंग तंबाइसे करिनो निंग तंबाइसे कमाई तानगदगी साइत्रगोन अंद्रोन कमाई तोगदगी हाबगी कनो पोखी गा हाबे लेको अदुनदी आर्टिस्ट सिंगजी पुनमकी मियंगफम होइबा पुनमकी आशा लौभम होइबनिना अखोइसे आशा पीबा मी अमंग होइगदबनी आइना हाइजनी याम फजब हम थम्बियो जामरो नाजी ओजासी तोंगान तोंगान बा सुमांग लान नतना फिल्म गिलम दसु यामना पॉपुलर ओइनगी बा खोइना जी यंगी बा खोइगी इगी महाव दसु खोइ मंत्री दोलानसना साबगी याम चावबा मयामना पामनखिबा मदम ओइखी हौजि फावदा सुमांग लीला सिना क्यामु कुंबिख्रे अदुगा अनोब क्या कुंगुदब लैरी अदुगा मणिपुर फिल्म दना कराय खोइ मसिंग क्यामु सिबिख्रे अना सुमांग लाजे सुम कुमकपद हाई तारे को सुम अतै अतै फेस्टिवल दा आई 30 मुक्ति सरुक याजरे 30 प्ले मुक्ति सरुक याजरे अदु निंथम पुगमै सिदा आई कनु अखोगी तरंग मरी याजरे लीला सि तसेंगवाय तदि यांखै दम लेजरे अदुगा अतै अतै सानगी लीला दा पुंजलगा दे आई लीला 80 मुक्ति आई सुमांग लावन कुंग्रे लोंग्रे अदि फिल्म सिनी फिल्म जे सको दोलांसना ई महाव सुम थाजबद फिल्म जे तरंगना कुनमरी मंगा दि आई फिल्म लेरे अदे उद मरु नौजा खोगी मंत्री दोलांसना गे दा खोई याम फजबा ओजागी डायलॉग ngasi बोबो कावदबा डायलॉग अम लेरी खोई यस यस ता दे कनो तरोखिबे स्वाई मतांग ओजाना निंगसंगबा डायलॉग सीक्वेंस हम निंगसंग लेब्रा अदु मै स्वाइना खोगी व्यूअर्स सिंग स्वाइन तानिंग गनी ओजागी दाइ मतेकम तोबिरो रंग साइगी सीक्वेंस तो पुसन बिरागा प्राइम मिनिस्टर सिना हाइजाने प्राइम मिनिस्टर सिना नो लेकाय अददा खोगी underground unlawful activities utpa mi kyam leibra kahangduna adai man underground habsida asagi naron join ubungam dadra ko ubungam dadna akoi mana kana tanjal da akoi minister singna akoi kanna akoi leinung du hutpado leinung du hutpa akoi ising do akoi kari haitare swanga muk pung pudo pam ising haidel gi pam sem budo adu underground hutpani adu hutpra na khang underground haipe parto mana haide asnang lawful activities tawba underground leiba khop tawra haide mana de yes and I do yes adu number one question ade ani subada adu aga de no center no kanogi forest ki kano leibra akogi pothok yam leibna gi था खुदिंगी Manipur is sing question belam ni forest ki yam lei bani na कोई income yam na kai habje sumra si ne ade to bar ade hoi ne kano to maitan puthoi ba adu puthoi ba se yes haru ne yes ade di kari hai adu target di ko adu target di doi Manipur ji lalo bosi am kalle adu ga नोगी लन तुम लाइव में हम पुनः मक्से सुम लालोब्रा लोई साथोक ले रहे चुम्ब्रा अदुना चुम्ब्रा ना को तम मान वाकन खली ना गसाई करी ने हाय तो गसाई मैं आमसे करी हाय तारे को फॉरेस्ट तक से तुम लाई लालोब से तुम कली अदुना मसीब चुम्ब्रा है यस ना दु ने अरे दे अदु इता दि फरे नोगी लालोबर से हम कर ले है रे नोई की करोसु ले रहे हैं नो कोई कुमसी की बजे से ए रसवाई कक्थ भी रगे बजे से या कक्थ भी रगे चुबरा यार को लाडबो अदु सुबार खग ये बजे की अदु पल्ली बजे पी रगे खोल के है विनिंद्रा अदु बार यस ना है दू अदु यस हम जे हायर बगी बात कोई administrative suspend thamagtana PR lakpado adugi wanida namsi oja maruina hajipauda ojana oi sumang lagi sida khwaidagi pamjaba ngasi phawda majigi dialogue si people na pamba miyam na suya ba dugo ojana su dum chinda lei bhai tare
ꯅꯤꯡꯕ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯁꯤ ꯁꯣꯏ ꯇꯥꯅꯤꯡꯉꯝꯒꯅꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯨ ꯑꯣꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏ ꯗꯥꯏꯂꯣꯒꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯆꯠꯄ ꯍꯥꯏꯕ ꯑꯃꯀꯣ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕ ꯍꯥꯏꯕꯗ ꯊꯃꯣꯏꯗ ꯌꯩꯗꯨꯅ ꯂꯩꯕ ꯗꯥꯏꯂꯣꯒꯁꯤ ꯏꯒꯤ ꯃꯍꯥꯎꯒꯤ ꯌꯩꯗꯨꯅ ꯂꯩ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟꯁꯅꯥꯒꯤ ꯌꯩꯗꯨꯅ ꯂꯩ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟꯁꯅꯥꯒꯤ ꯃꯇꯦꯛ ꯑꯃ ꯑꯗꯒꯤꯗꯤ ꯏꯒꯤ ꯃꯍꯥꯎꯒꯤ ꯃꯇꯦꯛ ꯑꯃ ꯑꯩ ꯑꯗꯨꯝ ꯂꯥꯟꯊꯣꯛꯆꯅꯕ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯁꯨ ꯈꯔ ꯇꯧꯒꯦ ꯆꯍꯤ 13-15ꯁꯤ ꯑꯣꯖꯥ ꯑꯣꯏꯖꯔꯕ ꯆꯍꯤ 13-15ꯁꯤ ꯑꯣꯖꯥ ꯑꯣꯏꯗꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯈꯩꯁꯤ ꯆꯥꯎꯈ꯭ꯔꯕ ꯃꯣꯏ ꯑꯗꯨꯝ ꯑꯣꯖꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯕ ꯂꯧꯈꯠꯄꯤꯗ꯭ꯔꯕ ꯑꯗꯩ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯑꯃꯨꯛ ꯅꯣꯝꯕ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯑꯃꯨꯛ ꯅꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕꯗ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯆꯍꯤ 10 ꯀꯨꯟ ꯑꯣꯖꯥ ꯑꯣꯏꯔꯦ ꯂꯧꯈꯠꯄꯤꯅꯤ ꯀꯨꯝꯁꯤ ꯑꯃꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯦ ꯅꯣꯡꯃꯩ ꯂꯧꯈꯠꯄꯤꯅꯤ ꯅꯣꯡꯃꯩ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯟ ꯁꯤꯗꯣꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯌꯥꯅꯔꯣꯏꯗꯕ ꯃꯤꯅꯤꯡꯗꯅ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯊꯅꯥ ꯃꯌꯥꯝꯅ ꯆꯩ ꯀꯣꯠꯂꯒ ꯑꯃꯨꯛ ꯂꯪꯊꯣꯛꯄꯤꯔꯦ ꯃꯔꯩꯗ ꯊꯃꯣꯏꯁꯦ ꯀꯥꯏꯃꯟꯈꯤꯗꯅ ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯑꯟꯗꯣꯂꯣꯟ ꯇꯧꯖꯒꯦꯅ ꯑꯩꯈꯣꯏꯁꯦ ꯆꯔꯥ ꯍꯦꯟꯗ꯭ꯔꯦ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯨꯃꯤꯠ 2-3 ꯁꯨꯔꯕ ꯆꯔꯥꯁꯦ ꯄꯨꯛꯁꯤ ꯀꯩꯝꯇ ꯌꯥꯎꯗ꯭ꯔ ꯃꯇꯝꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯏꯅꯥꯛꯇ WT ꯊꯝꯖꯟꯕꯤꯔꯝꯗ꯭ꯔ ꯀꯥꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ ꯑꯩ ꯊꯧꯔꯤ ꯌꯥꯝ ꯆꯤꯅꯤ ꯑꯩ ꯊꯧꯔꯤ ꯌꯥꯟꯗꯦ ꯈꯥꯕꯤꯔꯣ ꯈꯥꯕꯤꯔꯣ ꯑꯩ ꯊꯧꯔꯤ ꯌꯥꯝ ꯆꯤꯅꯤ ꯁꯥꯔ ꯁꯤꯕꯩꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯁꯤ ꯐꯦꯟꯁꯤꯗꯅꯦ ꯁꯤ ꯊꯧꯔꯤꯗꯤ ꯄꯨꯟꯁꯤꯜꯂꯝꯃꯒ ꯉꯛꯁꯝ ꯄꯨꯟꯁꯤꯜꯂꯒ ꯊꯣꯛ ꯀꯨꯝꯊꯔ ꯂꯣꯏꯔꯦ ꯌꯥꯗꯦ ꯑꯩꯗꯤ ꯑꯩ ꯂꯧꯈꯠꯄꯤꯔꯦꯗ ꯍꯧꯖꯤꯛ ꯂꯧꯈꯠꯄꯤꯌꯨ ꯅꯣꯡꯃꯩ ꯌꯥꯗꯦ ꯍꯌꯦꯡ ꯌꯥꯗꯦ ꯍꯪꯆꯤꯠ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯑꯩ ꯅꯍꯥꯟ ꯍꯔꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩ ꯑꯣꯖꯥ ꯂꯧꯈꯠꯂꯦ ꯑꯩ ꯇꯧꯔꯛꯆ ꯌꯥꯝ ꯐꯖꯕ ꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯃꯤꯡꯗꯣ ꯑꯣꯖꯥ ꯑꯗꯨꯅ ꯀꯩ ꯃꯃꯤꯡ ꯏꯒꯤ ꯃꯍꯥꯎꯗꯅꯤꯀꯣ ꯏꯒꯤ ꯃꯍꯥꯎꯗ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯁꯣꯟꯅꯔꯤ ꯑꯅꯤꯁꯨꯕ ꯑꯣꯖꯥꯒꯤ ꯗꯣꯂꯥꯟꯁꯅꯥ ꯍꯥꯏꯕꯁꯤꯀꯣ ꯗꯣꯂꯥꯟꯁꯅꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯅ ꯂꯣꯏ ꯇꯠꯂꯦ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝꯗꯨꯀꯣ ꯑꯅꯧꯕ ꯑꯁꯥ ꯃꯤ ꯃꯌꯥꯝꯅ ꯗꯤꯜꯂꯤ ꯄꯨꯆꯠ ꯆꯠꯂꯦ ꯗꯤꯜꯂꯤ ꯁꯨꯆꯠ ꯆꯠꯇꯦ ꯃꯣꯏꯅ ꯑꯩ ꯗꯤꯜꯂꯤ ꯆꯠꯂꯨꯔꯒ ꯃꯤꯁꯦ ꯈꯔ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯁꯤꯀꯣ ꯂꯤꯂꯥꯗꯨ ꯌꯥꯎꯔꯤꯁꯦ ꯗꯤꯜꯂꯤ ꯆꯠꯂꯨꯔꯒ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯑꯗꯨꯗꯤ ꯗꯤꯜꯂꯤ ꯁꯨꯆꯠ ꯆꯠꯇꯕꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯦꯕ ꯑꯗꯨꯅ ꯗꯤꯜꯂꯤꯁꯦ ꯆꯠꯍꯜꯂꯒ ꯑꯩ ꯅꯝꯗ ꯆꯠꯈ꯭ꯔꯦꯅ ꯄ꯭ꯔꯥꯏꯚꯦꯠꯁꯤ ꯅꯝ ꯎꯅꯧꯔꯦ ꯊꯣꯛꯂꯦ ꯑꯗ ꯃꯥꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤ ꯂꯩꯇꯕꯅꯤꯅ ꯐꯥꯎꯅꯗ꯭ꯔꯦꯗꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯑꯋꯥꯕꯁꯦ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟꯁꯅꯥꯁꯤꯅꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯀꯩꯗꯧꯔꯒꯦꯕꯨ ꯗꯤꯜꯂꯤ ꯆꯠꯂꯨꯔꯒ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯀꯕꯤꯁꯥ ꯇꯧꯏꯕ ꯈꯔ ꯁꯣꯏ ꯇꯧꯒꯦ ꯇꯧꯍꯟꯕ ꯃꯥ ꯇꯧꯍꯟꯕ ꯗꯤꯜꯂꯤ ꯆꯠꯂꯨꯔꯒꯗꯤ ꯈꯪꯉꯦꯗꯅ ꯗꯤꯜꯂꯤꯗ ꯎꯄꯥꯏ ꯂꯩꯇꯕ ꯗꯤꯜꯂꯤꯗ ꯍꯜꯂꯛꯄꯁꯤꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯏꯒꯗ ꯑꯃꯨꯛꯁꯨ ꯃꯌꯨꯝꯗ ꯁꯦꯀꯨꯔꯤꯇꯤ ꯂꯧꯊꯣꯛꯑꯝꯃꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯦ ꯑꯗꯩꯗꯤ ꯎꯄꯥꯏꯁꯤ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯄꯦꯜꯂꯛꯇꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯀꯤ ꯀꯣꯃꯨꯠꯀꯁꯤ ꯐꯛꯇꯠꯂꯒ ꯐꯦꯟꯒꯁꯤ ꯐꯛꯇꯠꯂꯒ ꯌꯨꯝꯗ ꯈꯔꯗꯤ ꯄꯨꯔꯗꯧꯅꯤ ꯀꯥꯏꯅꯀꯣ ꯂꯩꯔꯛ ꯇꯟꯖꯥꯗ ꯃꯥꯏ ꯅꯨꯄꯤ ꯂꯥꯛꯑ ꯈꯥꯝꯃꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯎꯕꯅꯤ ꯃꯌꯥꯝ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯣ ꯂꯥꯏꯔꯤꯛ ꯍꯩꯇꯅ ꯂꯥꯏꯁꯨ ꯈꯪꯗꯅ ꯃꯤꯒꯤ ꯂꯣꯟ ꯈꯪꯗꯅ ꯑꯩꯒꯤ ꯂꯣꯟ ꯈꯪꯍꯟꯗꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯗꯒꯦ ꯈꯟꯗꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟꯁꯅꯥ ꯗꯣꯂꯥꯗꯒꯤ ꯇꯥꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯅꯁꯨ ꯁꯦꯝꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯆꯥ ꯁꯣꯔꯣꯛꯇ ꯄꯨꯊꯣꯛꯀꯅꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯆꯥ ꯃꯤꯔꯛꯇ ꯇꯤꯜꯍꯟꯒꯅꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯗꯤꯜꯂꯤ ꯆꯠꯂꯨꯕꯗꯒꯤ ꯈꯪꯉꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯉꯥꯛꯇ ꯇꯧꯍꯜꯂꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯌꯥꯝ ꯆꯥꯎꯕ ꯃꯦꯁꯦꯖ ꯄꯤ ꯈꯤꯇꯪꯕꯨꯗꯤ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯍꯧꯖꯤꯛꯃꯛꯀꯤꯁꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯏꯕ ꯏꯂꯦꯛꯁꯟꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯣꯖꯥ
ꯃꯇꯝꯁꯨ ꯂꯩꯁꯤꯜꯂꯦ ꯑꯣꯖꯥꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅꯁꯨ ꯎꯅꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯂꯛꯏꯕ ꯂꯤꯂꯥ ꯀꯌꯥꯗꯁꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯅꯣꯠ ꯑꯃ ꯄꯤꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯉꯁꯤ ꯑꯆꯤꯜꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯤꯡꯕꯤꯔꯛꯄꯗ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ